weight loss tꯧge haragadi cardio yam tau humang yam lokthose hani ko adubu akhoi gi manipur ji da tawnariba cardio mawong je ayamadi la leba sigi jina maram oraga ne weight loss tawbuda bo taptha leba ai nga sigi video ji da ko akhoi gi shaida mi gaina cardio tawbuda asoiba manga ai share tawjara ke ba ai gi min kumujam startion kawe ai kg dara hena weight loss tawga body transformation tawgre muscle build tawre abs fo visible oire ai khangna tana hokiba tha amusida ai gi client kun hena ko weight loss ki journey da changhalaga result ohangreba ngasi gi video ji da ko ai sana hak thengna na thengnarakpa akhoi shaida cardio tawna ba mong da aranba even yengi banang ju ko nangna tawriba cardio style do lalambe aiba aduna ne ba maram oiraga weight loss tawba ngamju do ado farese ngasi sendong minaraje ai asoiba gai do haijarage ahamba asoiba ko cardio je diet tongna effective oy na khan ba hai tare ne cardio dagi diet ne effective oy ha ba gi wakhal lo ma aham ba khalle ba sigi je kamana khange ha ba mutun da ina ko ai gi client ge je ko aham ba lak ma da ina nu je kamai tawre na hang mo da ne ko ai exercise to hore walking chen ba hore ko le loi ma ha ra ka ne ba adu ai na hang ne bo diet ti kamai taw ge na diet ti ha na gi du gi hamu ne lak ka ne ba sigi je yam thina ne akoi wakhal lo ji soye ba cardio to wada burn to ribe calories yam ti yam deba diet ka compare to mo tanda cardio ji macha pitru mo khatane ba khoi weight loss ta roller ka duje aduna ne cardio da hara focus pb ga da bane weight loss to ga ha ga di diet ta focus pb ga da bane ba diet ne am ti na major role low ba khoi weight loss ki to poji da ko aduna cardio je hana sida focus pb ga no mi ayam di cardio hana humang lo thok da ne du da na hana to ne ba ko sida burn to ribe calories di yam de akhoi na ko punga ma ga sanaru ri ha da ba ta lo na mini ma da cha lo na puse ai example pb ge ko punga ma ne cardio che du show budira nang gi chak ta gram ya kai khak smile lo thok ki do adu ne no da फरकने weight loss की दोइना सीने जाउन मते बाकने बा सी हायना कार्डियो दि सुदौ तो गुम जे हाबि नते वा दुइ मदांग जे हाइजर फिगे अदुमपु कार्डियो जे याम हेना weight loss की दम तदि इफेक्टिव ओइ देबो को से सुमाय खनबिरो कार्डियो गा डाइट का जे डाइट छिने ने अखोइ गाड़ी थौबो मतंदा पेट्रोल हालगा गाड़ी थौदो पेट्रोल ने खनबिरो बा अदुगा कार्डियो जिने ने अखोइ गी गाड़ी का कारो ब्रेक का इराको मतंदा मोबिल दि नतिरे थाव मा हाबदो एक बाब ओइद्रे थाव मा हापम लेदिना को क्रेका लाउदना खरे स्मूथ ओइना चटनाबा अदुगिदो अदुना कार्डियो ने खनबियो बा कांदि काने को कार्डियो अदुगुमदा हापदि स्मूथ ओइना थौरेदना अदुबु थाव दो याउद्रगदि सुनिया यारोबा गाड़ी दो थौबा अखोइ पेट्रोल याउद्रगदि सुमाय तौदना डाइट ता फजने मेंटेन तौद्रगदि कार्डियो फटा तौरगा जुना weight loss to sung ngam ba aduga ani su boy na myam asoibja sisu cardio yam to bo cardio yam to je nang diet fajana maintain to ro cardio yam to san bagi mangja ba je yam laye ba number 1 energy yam down chala ni na cardio yam to ba energy down compulsory sung chu chu de chala ni ba adi di kai la ya nang matam je mang ro cardio yam to mo tam je matam je mang e ba sigi po je ai hange ba nang da cardio yam to we hai ji bu kai gi no khot ki no na nang na sa ne enjoy to ro ba nang adu cardio nang na taw ya ga di amon ni pung manga che la ju fa re ba negative la ko myam do adu ka ga thi ja ro ge ba adu nang na sa ne enjoy taw ro ba taw ro moi ba ya ba cardio taw mo tam da ya mi ga su enjoy taw di ba just for the sake of weight loss ki damok ta ne ba tong na ri ba myam je adu ora ga di aina mamang du ha ja gi do diet to ina ikaro do pung ma taw do so ko di 50 gram ka lo thok ki na phai ya do adu ne no no wa ka ne ba adu na cardio yam taw je si nang gi recovery issues la ani nang thindo ko to pa unnecessary da thindo ko su jo su da bi de ora ni ko cardio he na to sala ga de adu ni sinau je cardio je yam hekte henjen na taw bi ga no ba ka ju he na kana roi ba kana ba da gi di mangja ba counter productive pu ra ka ni ba nang gi weight loss ki journey du da adu ga ahum su boina asoi ba mi na taw no je cardio je na sana pam da ba cardio to ba hai ta re ai gi na kai pam de ha ra ai walking mo che bi ta sing treadmill da che bi ti tal le ba treadmill da chen du shop de ai sing da gi patin kun ai war ju war khon jaru ge ai da sing na pam de ba aduna ai treadmill da walking chu chen de ba iba kanu kha ai gym sanam la ja warm up to da ya da bu ado kha da ne taw wi atop ai chung chen de ba nang na sana pam da mi lai de ko humang ta da ya de ha bu khan ba ekta lamba ka je rom mari manga chen re de ya de na khan ba ai burpees to de ya de na khan ba plank hai je plank cardio de te example bi salin goi je adu to de ya de na khan ba adu laite ba sunglai laite ba nang na sana pam jaba cardio style do to biyo ba ai gi na pakai par cardio pa mi haira ai football sana boy diam chin pa me humang ta ge wa ge basketball sana boy ro sport sana gi ba tam da pa me ba iroi bo ro ai pa me ba adu mo tam da ai to bo tam da cardio oina bu tha de ba mam de ai sana enjoy to jaba ni na adi di ai isam tam na khoi gi higon gi lek si da walking chat ngi ja gi walking chat pa si ai sana nungai je ba kenta ka no bok sedan ga tong ga ni kwa je phone de sei ta ba ni khang de podcast ta ba ni khang de ai client ga wari sana ba ni khang de sumai na to bo tam da ai nungai je ba ado
ꯃꯤ ꯈꯔ ꯂꯩꯔꯤꯑꯕꯀꯣ ꯃꯤ ꯈꯔꯗ ꯅꯠꯇꯦ ꯑꯌꯥꯝꯕ ꯃꯁꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕ ꯊꯕꯛꯁꯦ ꯀꯥꯔꯗꯤꯑꯣꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯔꯗꯕꯅꯤꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯕ ꯑꯦꯟꯖꯣꯏ ꯇꯧꯕ ꯑꯃ ꯈꯜꯂꯣꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇ꯭ꯔꯦꯗꯃꯤꯜꯗ ꯆꯦꯟꯅꯤꯡꯉꯝꯕ ꯌꯥꯏꯅ ꯑꯩꯅ ꯆꯦꯟꯅꯤꯡꯗꯦ ꯍꯥꯏꯔꯅ ꯇ꯭ꯔꯦꯗꯃꯤꯜ ꯆꯦꯜꯂꯨꯔꯅꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯦꯁ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯁꯨ ꯏꯁꯣꯔꯄꯨꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯕꯤꯒꯦ ꯊꯧꯔꯤ ꯆꯣꯡꯕꯤꯔꯒꯦꯅ ꯑꯩ ꯊꯧꯔꯤ ꯆꯣꯡꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯄꯥꯝꯗꯕ ꯀꯥꯔꯗꯤꯑꯣꯗꯣ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯦꯕ ꯑꯗꯣ ꯋꯦꯠ ꯂꯣꯁꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩ ꯏꯁꯥꯒꯤ ꯕꯣꯗꯤ ꯐꯦꯠ ꯄꯔꯁꯦꯟꯇꯦꯖ ꯀꯩꯀꯥꯁꯤꯗꯤ ꯑꯗꯨꯝ ꯍꯟꯊꯔꯛꯏꯑꯕ ꯑꯩ ꯋꯦꯠꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗꯅꯦꯕ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯗꯕ ꯀꯥꯔꯗꯤꯑꯣꯗꯣ ꯋꯦꯠ ꯂꯣꯁ ꯇꯧꯔꯗꯕꯅꯤꯅ ꯁꯨꯡꯇꯧ ꯇꯧꯔꯨꯅꯣꯕ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯕ ꯀꯥꯔꯗꯤꯑꯣꯗꯣ ꯋꯥꯀꯤꯡ ꯆꯦꯟꯕꯅꯤ ꯈꯪꯗꯦ ꯅꯪ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯩꯔꯝꯃꯅꯤ ꯑꯩ ꯁꯥꯏꯀꯜ ꯊꯧꯕ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯁꯥꯏꯀꯜ ꯂꯩꯇ꯭ꯔꯤꯕꯒꯤ ꯊꯧꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯥꯏꯀꯜ ꯂꯩꯔꯛꯄ ꯃꯇꯝꯗ ꯊꯧꯒꯅꯦꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒꯤꯁꯨ ꯅꯁꯥꯅ ꯄꯥꯝꯖꯕ ꯏꯁꯇꯥꯏꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨꯗ ꯑꯣꯏꯅ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯇꯧꯕꯤꯌꯣꯕ ꯅꯪꯅ ꯄꯥꯝꯗꯕꯅꯦ ꯀꯥꯔꯗꯤꯑꯣꯗꯣ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨꯝ ꯅꯪ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯗꯨꯗ ꯅꯪꯅ ꯄꯥꯝꯖꯕꯗꯨꯗ ꯐꯖꯅ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯀꯥꯔꯗꯤꯑꯣꯁꯦ ꯋꯦꯠ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯖꯤꯝ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯋꯦꯠ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯥꯟꯅꯕꯤꯕ ꯁꯤꯒꯤꯁꯦ ꯑꯩ ꯅꯣꯏꯗ ꯀꯩꯅꯣ ꯔꯤꯁꯔꯁ ꯀꯩꯀꯥ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯀꯩꯀꯥꯗꯨꯗꯤ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨꯝ ꯖꯁ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯒꯦꯕꯀꯣ ꯊꯕꯛ ꯑꯅꯤ ꯇꯧꯗꯣꯏꯅꯦꯕꯀꯣ A ꯍꯥꯏꯕ ꯑꯃ ꯊꯕꯛ B ꯍꯥꯏꯕ ꯑꯃ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯋꯥꯗꯣꯏꯅꯦꯕꯀꯣ Aꯁꯤ ꯍꯥꯟꯅ ꯇꯧꯁꯟꯈ꯭ꯔꯒꯗꯤ Bꯁꯤꯗ ꯈꯤꯇꯪ ꯅꯁꯥ ꯁꯣꯟꯊꯔꯛꯄꯁꯦ ꯁꯤ ꯃꯍꯧꯁꯥꯅꯤꯀꯣ ꯅꯪ ꯃꯦꯟꯇꯦꯜ ꯐꯦꯇꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯟꯇꯦꯜ ꯐꯦꯇꯤꯛꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯁꯜꯂꯨꯔꯒꯗꯤ ꯁꯤꯒꯤꯁꯦ ꯅꯪꯅ ꯀꯥꯔꯗꯤꯑꯣꯁꯦ ꯍꯥꯟꯅ ꯋꯦꯠ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯖꯤꯝ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯇꯧꯁꯜꯂꯨꯔꯒꯗꯤꯅꯦ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁ꯭ꯇꯔꯦꯡ ꯍꯤꯠ ꯑꯅ ꯑꯃ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯖꯤꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯋꯦꯠ ꯇ꯭ꯔꯦꯅꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯗꯨꯗ ꯁꯣꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯍꯣꯏ ꯋꯥꯔꯝ ꯑꯞ ꯇꯧꯕ ꯑꯣꯏꯅ ꯃꯤꯅꯤꯠ 5-10 ꯇꯧꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯅꯠꯇꯕꯤꯗ ꯀꯥꯔꯗꯤꯑꯣꯁꯦ ꯍꯥꯟꯅ ꯇꯧꯕ ꯑꯩ ꯊꯦꯡꯅꯔꯦꯕ ꯐꯅ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯒꯁꯦ ꯍꯥꯟꯅ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕ ꯋꯥꯀꯤꯡ ꯆꯦꯜꯂꯨꯔꯒ ꯏꯌꯥꯝꯕ ꯑꯩꯒꯤ ꯍꯤꯔꯣꯖꯤꯠ ꯑꯅ ꯏꯌꯥꯝꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯃꯥꯁꯨ ꯍꯥꯟꯅ ꯋꯥꯀꯤꯡ ꯍꯥꯟꯅ ꯆꯦꯜꯂꯨꯔꯒ ꯖꯤꯝ ꯁꯥꯟꯅꯩꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯅ ꯕ꯭ꯔꯣꯗꯨ ꯇꯧꯕꯤꯒꯅꯣ ꯀꯩꯅꯣ ꯖꯤꯝꯅ ꯍꯥꯟꯅ ꯁꯥꯟꯅꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯋꯥꯀꯤꯡꯗꯣ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯆꯠꯂꯒꯗꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯖꯤꯝ ꯁꯥꯟꯅꯕꯤꯕ ꯅꯨꯡꯗꯥꯡꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯋꯥꯀꯤꯡ ꯆꯠꯂꯒꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯖꯤꯝ ꯁꯥꯟꯅꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯣꯅ ꯑꯣꯏꯅ ꯍꯥꯏꯖꯩꯌꯦꯕꯀꯣ ꯑꯩꯅ ꯑꯗꯨꯅꯅꯦ ꯋꯦꯠꯁꯦ ꯑꯩ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦꯕ ꯖꯤꯝꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯜꯂꯕ ꯖꯤꯝꯒꯤ ꯍꯦꯛ ꯃꯅꯨꯡꯗ ꯈꯣꯡ ꯊꯥꯡꯖꯜꯂꯕ ꯅꯪ ꯅꯁꯥꯁꯦ ꯀꯩꯅꯣꯒꯤꯅꯦꯅ ꯈꯜꯂꯣ ꯋꯦꯠ ꯂꯣꯁꯀꯤꯅꯦꯅ ꯈꯜꯂꯅꯣꯕ ꯖꯤꯝꯗ ꯅꯪꯅ ꯌꯣꯠ ꯊꯥꯡꯒꯠꯂꯤꯗो ꯅꯁꯥ ꯀꯟꯈꯠꯂꯛꯅꯕꯅꯦ ꯑꯗꯨꯒ ꯃꯁꯜ ꯕꯤꯜ ꯇꯧꯔꯛꯅꯕꯅꯦꯅ ꯈꯟꯕꯤꯌꯣꯕ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯔꯤꯗꯣ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤꯅꯦꯅ ꯅꯪ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯣꯕ ꯖꯤꯝꯒꯤ ꯍꯦꯛ ꯃꯅꯨꯡꯗꯕꯨ ꯀꯩꯅꯣ ꯇꯧꯁꯜꯂꯒꯗꯤ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗ ꯅꯪꯅ ꯐꯣꯀꯁ ꯄꯤꯔꯛꯇꯣꯏꯁꯦ ꯗꯥꯏꯠ ꯆꯥꯔꯤꯉꯩꯗ ꯅꯪ ꯑꯩ ꯆꯥꯔꯤꯁꯤꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯅꯕꯅꯤꯀꯣ ꯍꯥꯏꯕꯁꯤꯃ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯅꯪꯅ ꯀꯥꯔꯗꯤꯑꯣ ꯇꯧꯕꯁꯤꯁꯨ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯇꯔꯦꯡ ꯍꯤꯠ ꯑꯅ ꯑꯃ ꯂꯥꯛꯀꯅꯦꯕ ꯅꯪꯒꯤ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯃꯇꯝꯗ ꯊꯤꯟꯊꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯣꯔ ꯖꯤꯝ ꯃꯅꯨꯡꯗ ꯀꯥꯔꯗꯤꯑꯣ ꯇꯧꯕꯗꯣ ꯋꯦꯠ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯑꯁꯣꯏꯕꯁꯦ ꯁꯤꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯃꯨꯛꯁꯨ ꯍꯥꯏꯗꯤ ꯀꯥꯔꯗꯤꯑꯣ ꯌꯥꯎꯗ꯭ꯔꯒꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯤ ꯌꯥꯏꯑꯕ ꯁꯤꯅ ꯍꯧꯖꯤꯛ ꯁꯤꯃꯗꯤ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔ ꯄꯣꯠꯅꯦ ꯑꯩꯈꯣꯏꯅ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗ ꯂꯩꯕꯤꯔꯒꯗꯤ ꯑꯗꯣ ꯁꯤ ꯍꯥꯏꯔꯅ ꯑꯃꯨꯛ ꯀꯥꯔꯗꯤꯑꯣ ꯁꯨꯡꯇꯧ ꯇꯧꯗꯕꯁꯦ ꯁꯤꯗꯤ ꯐꯠꯇꯦꯕ ꯑꯩꯁꯦ ꯌꯥꯝ ꯍꯥꯏꯕ ꯃꯤꯅꯤꯀꯣ ꯉꯁꯥꯏꯗꯩ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯔꯨꯅꯨ ꯑꯗꯨ ꯑꯗꯥ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀꯥꯔꯗꯤꯑꯣꯁꯦ ꯑꯃꯨꯛ ꯌꯥꯝꯗꯤ ꯀꯥꯟꯅꯩꯑꯕ ꯋꯦꯠ ꯂꯣꯁꯀꯤꯗ ꯑꯩꯅ ꯌꯥꯝ ꯃꯥꯏꯅꯔ ꯔꯣꯜ ꯂꯧꯋꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯇꯣꯞꯄ ꯋꯦꯠ ꯂꯣꯁ ꯈꯛꯇꯔꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯦꯜꯗꯤ ꯑꯣꯏꯕꯅ ꯑꯃꯁꯨ ꯆꯪꯉꯛꯇ꯭ꯔꯣ ꯍꯦꯜꯗꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯀꯥꯔꯗꯤꯑꯣꯁꯦ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯤꯇꯤꯕꯤꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜꯊ ꯍꯥꯔꯠꯀꯤ ꯀꯩꯀꯥꯒꯤꯒꯁꯦ ꯃꯁꯥ ꯂꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅꯥꯗꯒꯤꯐꯥꯎ ꯄ꯭ꯔꯤꯚꯦꯟ ꯇꯧꯋꯦꯕ ꯀꯥꯔꯗꯤꯑꯣ ꯇꯧꯕꯁꯤꯅ ꯑꯗꯩꯗꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯐꯨꯠꯕꯣꯜꯒꯨꯝꯕ ꯁꯥꯟꯅꯔꯨꯕꯁꯦ ꯀꯥꯔꯗꯤꯑꯣꯅꯦꯅ ꯍꯥꯏꯕꯅꯦ ꯋꯥꯈꯜ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯑꯩ ꯋꯥꯀꯤꯡ ꯆꯠꯄ ꯈꯣꯠꯄꯗꯨꯁꯨ ꯃꯦꯟꯇꯦꯜ ꯑꯩꯒꯤ ꯋꯥꯈꯜ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩꯌꯦꯕ ꯀꯥꯔꯗꯤꯑꯣ ꯇꯧꯕꯁꯦ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯤꯁꯨ ꯁꯨꯡꯇꯧ ꯇꯧꯗꯕꯁꯤꯁꯨ ꯑꯃꯨꯛ ꯐꯠꯇꯦꯕ ꯋꯦꯠ ꯂꯣꯁꯀꯤꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯅꯣꯕ ꯅꯪ ꯅꯁꯥ ꯍꯦꯜꯗꯤ ꯑꯣꯏꯅꯕꯅꯦ ꯃꯤ ꯅꯪ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯀꯦꯔꯥ ꯅꯪꯅ ꯄꯥꯝꯕ ꯗ꯭ꯔꯤꯝ ꯐꯤꯖꯤꯛꯇꯣ ꯑꯣꯏꯒꯦꯔꯥ ꯃꯁꯜꯒ ꯊꯤ ꯆꯥꯎꯒꯦꯔꯥ ꯀꯩꯗꯧꯒꯤꯒꯦ ꯑꯗꯣ ꯅꯪ ꯂꯩꯅꯥ ꯄꯛꯑꯝꯃꯒꯗꯤ ꯄꯥꯝꯕ꯭ꯔꯅꯦ ꯁꯨꯛꯄꯥꯝ ꯄꯥꯝꯃꯝꯃꯣꯏꯗ ꯅꯪ ꯅꯣꯏꯔꯒ ꯂꯩꯅꯥ ꯄꯛꯇꯕꯗꯨꯅ ꯐꯩꯌꯦꯅ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯍꯦꯜꯊꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯀꯥꯔꯗꯤꯑꯣꯁꯦ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯌꯥꯝ ꯍꯦꯟꯅ ꯇꯧꯁꯜꯂꯨꯅꯣ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯔꯗꯤꯑꯣꯒꯤꯁꯦ ꯑꯌꯥꯝꯕ ꯀꯥꯔꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯣꯏꯅꯩ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯐꯥꯔꯁꯇ ꯍꯥꯏꯈꯤꯕꯗꯣ ꯀꯥꯔꯗꯤꯑꯣꯁꯦ ꯗꯥꯏꯠ ꯇꯧꯅ ꯏꯐꯦꯛꯇꯤভ ꯑꯣꯏꯌꯦꯅ ꯈꯟꯕꯀꯣ ꯍꯥꯏꯗꯤ ꯗꯥꯏꯠ ꯑꯃ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯁꯜꯂꯒꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯀꯣ ꯗꯥꯏꯠꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯏꯝꯄꯣꯔꯇꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨ ꯑꯗꯥ ꯍꯥꯏꯖꯜꯂꯒꯦꯀꯣ ꯍꯥꯏꯗ ꯑꯗꯨꯅꯦꯕ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕꯀꯣ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯖꯧꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠꯇ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯅꯪ ꯀꯝꯄꯜꯁꯔꯤ
ꯀꯥꯔꯗꯤꯑꯣ ꯈꯔ ꯍꯥꯞꯆꯜꯂꯕ ꯑꯗꯨꯒ ꯗꯥꯏꯠꯇꯨꯅ ꯉꯁꯥꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯍꯜꯂꯗꯅ ꯑꯗꯨꯒ ꯀꯥꯔꯗꯤꯑꯣꯗꯨꯅ ꯊꯥꯎ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯥꯎ ꯃꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯅꯪ ꯒꯥꯔꯤ ꯊꯧꯒꯠꯂꯛꯄ ꯃꯇꯝꯗꯅꯦ ꯅꯪ ꯖꯔ ꯂꯥꯎꯅ ꯊꯧꯕ ꯉꯝꯒꯅꯦꯕ ꯅꯪ ꯋꯦꯠ ꯂꯣꯁꯁꯦ ꯖꯔ ꯂꯥꯎꯅ ꯇꯧꯕ ꯉꯝꯒꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯄꯔꯁꯣꯅꯦꯜ ꯄ꯭ꯂꯥꯟꯗꯣ ꯅꯁꯥꯅ ꯁꯦꯝꯖꯕ ꯍꯩꯇꯦ ꯑꯣꯔ ꯇꯜꯂꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩ ꯐꯖꯅ ꯒꯥꯏꯗ ꯇꯧꯖꯒꯦ ꯑꯩꯒꯤ 14 days ꯆꯦꯂꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯩꯊꯕ ꯆꯦꯂꯦꯟꯖ ꯅꯣꯏ ꯊꯦꯡꯅꯔꯔꯣꯏꯀꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯃꯅꯤꯀꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯅꯪꯒꯤ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯗ ꯑꯦꯗꯖꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯆꯪꯍꯜꯂꯣꯏꯀꯣ ꯄꯩꯁꯥꯁꯨ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯗꯅꯦꯀꯣ ꯑꯍꯣꯡꯕ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯄꯤꯔꯅꯤꯗꯅ ꯁꯄ꯭ꯂꯤꯃꯦꯟꯒ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯑꯣꯔ ꯅꯪꯅ ꯁꯄ꯭ꯂꯤꯃꯦꯟ ꯌꯥꯎꯖꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯊꯣꯛꯄ ꯂꯩꯔꯤꯕꯀꯣ ꯀꯥꯟꯅꯗꯕ ꯁꯄ꯭ꯂꯤꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯗ꯭ꯔꯁꯨ ꯌꯥꯕ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯒꯗꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨ ꯁꯄ꯭ꯂꯤꯃꯦꯟꯗꯣ ꯁꯤꯖꯤꯟꯅꯔꯨꯅꯨ ꯑꯩ ꯑꯁꯦꯡꯕꯗꯣ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯗꯥꯗꯨꯁꯨ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯅꯤꯕꯀꯣ ꯅꯪꯒꯤ ꯃꯇꯝ ꯍꯥꯏꯔ ꯑꯩꯅ ꯑꯔꯣꯏꯕꯤꯗ ꯁꯦꯞ ꯇꯧꯔꯅꯤ ꯃꯔꯝꯗꯤ ꯅꯪ ꯉꯍꯥꯟꯈꯩ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯔꯤꯖꯜ ꯎꯕꯣꯏ ꯎꯗꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯔꯤꯖꯜ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯑꯣꯏꯍꯜꯂꯅꯦꯕ ꯑꯗꯒꯤ ꯅꯪꯒꯤ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯤꯠꯅꯦꯁ ꯔꯤꯂꯦꯇꯦꯗ ꯑꯩꯅ ꯈꯨꯝꯕꯅꯦꯕ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝ ꯀꯥꯟꯗ ꯆꯥꯕꯅ ꯐꯩ ꯁꯤꯒꯤ ꯁꯄ꯭ꯂꯤꯃꯦꯟꯁꯤꯅ ꯀꯩꯀꯩ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯅ ꯈꯨꯝꯕꯤꯔꯅꯦꯕꯀꯣ ꯑꯗꯒꯤ ꯋꯦꯠ ꯂꯣꯁ ꯇꯧꯗꯣꯏꯁꯤꯁꯨꯀꯣ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯆꯥꯕꯒꯁꯦ ꯍꯦꯛꯇ ꯀꯛꯊꯠꯂꯒ ꯑꯦꯒ꯭ꯔꯦꯁꯤቭ ꯗꯥꯏꯠ ꯑꯃꯗ ꯐꯣꯂꯣ ꯇꯧꯍꯜꯂꯛꯇꯣꯏ ꯅꯠꯇꯦꯕ ꯅꯪ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯨꯗꯤ ꯈꯤꯇꯪ ꯀꯛꯊꯔꯒ ꯅꯪꯉꯣꯟꯗ ꯂꯥꯝꯕ ꯈꯣꯠꯄ ꯀꯩꯁꯨ ꯂꯩꯍꯜꯂꯛꯑꯣꯏꯕ ꯑꯗꯒꯤ ꯀꯥꯔꯗꯤꯑꯣꯒꯁꯦ ꯑꯩ ꯉꯁꯥꯏꯗꯤ ꯍꯥꯏꯖꯤꯅꯤ ꯀꯥꯔꯗꯤꯑꯣꯒ ꯌꯥꯝ ꯍꯦꯟꯅ ꯇꯧ ꯑꯁ ꯑꯌꯨꯛꯇꯨ ꯅꯨꯡꯗꯥꯡꯗꯨ ꯇꯧꯁꯜꯂꯣ ꯀꯥꯏꯅ ꯑꯗꯨꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯒ ꯔꯤꯖꯜꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯒꯥꯔꯦꯟꯇꯤꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯔꯤꯖꯜ ꯎꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯃꯇꯦꯛ ꯑꯃꯅꯤ ꯊꯣꯛꯍꯜꯂꯝꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯒ ꯀ꯭ꯂꯥꯏꯟꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯌꯦꯜ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯀꯃꯥꯏ ꯑꯩꯒꯤ ꯁꯔꯚꯤꯁꯁꯦ ꯍꯥꯏ ꯍꯥꯏꯕꯗꯣ ꯑꯗꯩ ꯃꯣꯏꯒꯤ ꯔꯤꯖꯜꯗꯣ ꯑꯗꯨꯁꯨ ꯊꯥꯒꯠꯆꯔꯕꯅꯤꯀꯣ ꯆꯦꯛ ꯑꯥꯎꯠ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯕꯣꯗꯤꯗꯣ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯒ ꯐꯤꯠꯅꯦꯁ ꯖꯔꯅꯤꯗ ꯆꯪꯉꯒ ꯄꯨꯔꯥ ꯅꯪꯒꯤ ꯂꯥꯏꯐꯇꯨꯁꯨ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯄꯥꯝꯃꯕ ꯋꯦꯠ ꯂꯣꯁꯀ ꯇꯧꯒꯥꯏꯔꯒ ꯍꯦꯛꯇ ꯁꯦꯛꯁꯤ ꯇꯥꯕ ꯐꯤꯖꯤꯛꯀꯗꯣ ꯗꯦꯕꯂꯞ ꯇꯧꯕ ꯄꯥꯝꯃꯕ ꯑꯩꯅ ꯑꯍꯥꯟꯕ ꯒꯥꯏꯗꯂꯥꯏꯟꯁ ꯄꯤꯗꯣꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯄꯤꯕ ꯁꯔꯚꯤꯁꯇꯤ ꯅꯪ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤ 14 days ꯆꯦꯂꯦꯟꯖꯁꯦ ꯖꯣꯏꯟ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯐꯣꯝꯒꯤ ꯂꯤꯡꯗꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯝ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯒꯦꯀꯣ ꯑꯗꯨꯒ ꯅꯪ ꯋꯦꯠ ꯂꯣꯁꯇꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯋꯥꯖꯥꯎ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩ ꯑꯩ ꯋꯦꯠ ꯂꯣꯁ ꯇꯧꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯄꯣꯡꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯁꯔꯚꯤꯁꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯌꯥꯔꯦ ꯐꯔꯦ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ